Akasbani Imphal Ngangbam Nganthoi na pau pajari ahanbada maroiba pau Churachandpur jila sinba thongbada Bharatiya Nagarik Suraksha Sanhitya 2022 gi section 332 gi makhada matam kaktana ngasidagi athingba thamkhre jila sigi deputy commissioner S Darun Kumar na miyamda santi oina lebinaba appeal tawrakli Assam Rifles na Sandel jila gi kuljangdagi lupa koti 3,18,000 rongi oigadaba brown sugar fare IBSD na sinba numit mangani sa thagadaba hands-on training on plant tissue culture haiba training program amang sidagi Imphal West jila gi takyel patta hokre Pradhan Mantri Narendra Modi na hairi Bharat amasung New Zealand gi marakta free trade agreement tawduna nakal animaki kana minanaba khongthang sing paikhatlagani amasung Ngaksel Mantri Rajnath Singh amasung America gi National Intelligence gi Director Tulsi Gabbard ka tongan balamda tengbang pinanaba wari sanakhre Churachandpur jila sinba thongbada Bharatiya Nagarik Suraksha Sanhita 2022 gi section 332 gi makhada matam kaktana ngasidagi athingba thamkhre athingba si leiringe manungda ayaba yaudana sabhaja trasatpa mi manga natraga manga dagi hena punba amasung asok apan thohanba yaba khulai puduna satpa thingle masigi matangda ngasi jila asigi additional district magistrate na hukum ama thokre hukum asigi matung ina khongthang asi jila asida leiriba kanglup masel gi marakta Santi Raksha gi phibamda kaiba thohalakpa yabagi phibam leibadagini adumoinamak athingba si sarkar gi Santi Raksha ngakseliba amasung essential servicing gi oinadi komthokani hairi jila sigi deputy commissioner S Darun Kumar na miyamda santi oina leibinaba appeal tawrakli serolamada mahakna hai jila sigi miyamna makhoi gi tongan ba thajaba amasung chanabi sing khenaba thamdana amata oina nuksi sanana leibiyu jila asida leiriba kanglup singi lusingba singasu wari sanaduna khenaba leiriba sing adu warosin puraknaba honabiyu Kangpokpi jila gi Tamnopokpi khulda thokpa lambi gi laibak thiba thodokta miyo ema leikhidre ahumna sokle aikoi gi Kangpokpi paumi bagunei singsitna hai thodok adu Tumnopokpi khulda ngasi auto rickshaw ama kalbarta tasinbada thokhibani leikhidra miyo edu ukhul jila gi litan sarei khongdagi auto rickshaw adu thorokpa miyo ni asokpa sing manak nakpa hospital da pukhatuna laikanari Assam Rifles na Sandel jila gi kuljangdagi lupa koti 3,18,000 rongi oigadaba brown sugar fare IGAR South Headquarter na ngarang Operation Kuljang chathakibada sapon kep 153 ta hablamba brown sugar singa kona na miyo ema phagatpa ngamkhi Assam Rifles na Khangbarol Jokpi Churachandpur lambida aina yadaba polam sing pure haibagi akangnaba pau phangbadagi khudakta force asigi dynamic mobile vehicle check post kuljangda hangduna gari sing check tawkhi Maduda Maruti van amadagi brown sugar sing adu phagatkhibani phagalaba polam sing amadung miyoi adu Moljang police station da aingyo ba thabalokana sinakhre amaromda Assam Rifles na Churachandpur jila dagi naha kunda skill training pinanabagi program ama hudokre masigi maru saruk ama oina makhoida musical instruments sing khongba usuba amasung computer gi training pigani District Health Society Tamenglong na National Tobacco Control Program gi saruk ama oina jila thaki mifam amangsi jila asigi headquarter da leiba mini secretariat ki DC conference hall da pangthokre ngasigi tharamdu da jila adugi deputy commissioner Dr. Angsim L Dangsawa SP Chief Medical Officer Chief Executive Officer ADC Tamenglong Zonal Education Officer amsung atay makok thongbo official sing saruk yakhi paugi marakthana tenba break ama Toknga thajabiganu aranma pau sandokpiganu aranma pau sandokpa hana sunaba thoanaba sinba amadi nungsi sanana leminabada akaiba thohalabadi Bharatiya Niyai Sanhita 2022 gi section 353 197 amasung 302 gi makhada chairak phangningai oi Phangliba pau atugi asumaran khangdoknabagidamak police control room gi telephone number 9485280419 gi pau lobiyu Chumle khangnama pau khaktamak miyamda amadi social media da thadokpiyu Haijariba Directorate of Information and Public Relations Government of Manipur Tabiriba pawase Akasbani Imphal dagini Numit mangani sathagadaba
Hands on training on plant tissue culture haiba training program amang asidagi Imphal West Jilla gi Takel Patta leiba BRIC Institute of Bioresources and Sustainable Development ki conference hall da haukhre. Haudokpagi thoramda Central Agricultural University Imphal gi Vice Chancellor Dr. Anupam Misra amasung BRIC ISBD gi Director Additional Charge Dr. Nanaucha Sharma saruk yakhi. Dr. Anupam Misra namhaki warol da hai plant tissue culture asi anoba mongi lo singubagi thabak thawong singda henna sizinabagi tangai fadaba lei. Mahakna IBSD na classroom da tamliba theoretical knowledge singa field da kumduna fangliba practical skills singi marakta khenaba lehendana takpi tambibagi damaksu thagatki. Manipur da yausang kumai gi ngasi marini chanba numitasu lekai lekai da yausang sports makha sathari mafam kharada di yausang gi sports sing asi ngasi loisinaba sem sanari. Marak asida yausang kumai manungda lambi da pamdaba thaudok sing amasung gari accident na singba thokhandanaba Manipur Traffic Police na lokatpa khanaba jaksel thaurangi saruk amu oina ngasi su Imphal shahar yauna tampaki mafam kya da sarok sing check tawbagi thabak leptana sathari. Miyam amasung gari thauriba sing aso engam thokhandanaba mayai ka basinjak charaga gari thauba sahi sudaba angang singna gari thauba amasung tongba yaba sangdagi hena tongsilaga gari thauba sing phagatpagi thabak sathari. Kuntaruk suba sector Assam Rifles na National Integration Tour da saruk yaraba mahiroi sing okpagi tharom amang asi Assam Rifles ki Palel headquarter da leiba Sangai auditorium da pangthokre. Ngasi gi tharom aduda tour da saruk yaraba mahiroi sing na nat ki eba jagoi isai utkhi. Mahiroi sing asina tour asigi saruk amo oina sahi asigi February 13 tagi Delhi amasung Dehradun da chatluraba matungda raija sida thunglakibani. Manipur tampaki mafam ani da ngarang chauna mai chakre. Manipur Fire Service ki pauna hai ngarang numidang pung 9 adwai da Lilong Usoi Pokpi da leiba grocery clinic amasung pharmacy yawba dukan pareng ama khanghaudana mai chaklakpadagi Imphal dagi fire tender ahum Thawbal dagi fire tender ani sizinaduna ka hena mang taklamgadabadagi kanba ngamkhi. Amaromda ngarang numidang pung 13 adwai da Imphal East ki khabam lamkhai da leiba store room ama mai chaklakpadagi Imphal dagi fire tender ani changsinduna ka hena mang taklamgadabadagi kalhauki. India Met Department hairi Manipur, Mizoram, Meghalaya, Nagaland amasung Assam da ngasi nongle nungsi tawraba yai. Arunachal Pradesh da ngasi raija dugi masi da akanba nongchugani. Amaromda awang nongchu Bharat da ngasi humni marini asida sabagi sang Celsius degree ani dagi mari phawba tapna hengelakpa yai hairi. Orissa gi Jarsuguda, Sambalpur amasung Kalahandi jila singda ka hena saba yabagi phibam leibana Met Department na red warning tauri. Ayuk pung 13 dagi nungthil pung 3 phawba ka hena sagadaba matam singda miyamna sathokpa tarabadi akhanaba jaksel thorang lokhanaba su department asina hairi. Telangana da apunba jila 39 gi manungda 12 da Celsius degree 90 gi mathakta saba thengnare. Raija sida sabagi sang asum hengelakpa yana leiri. Telangana Development Planning Society gi data matung ina haukiba pung 13 da Asifabad da khwaidagi hena Celsius degree 92.3 yauna sakhi. Raijagi konung Hyderabad da su sabagi sang hengelakli. Akashbani Imphal dagi paukta biri. Mapan Thauram Mantraloy gi Observer Research Foundation asinba Raisina Dialogue 2015 saruk yananaba lakhiba New Zealand gi Pradhan Mantri Christopher Luxon ga Pradhan Mantri Narendra Modi ga ngasi unakre. Lusingba anina leba ani gi marakta ngaksel gi matangda hena tengbang pinanaba amasung dairy, food processing, pharmaceutical, renewable energy, education, horticulture amasung atai tongan ba hiramda tengbang pinanaba gi matangda khanakhi. Tungda Pradhan Mantri Narendra Modi na paumisinggo nabada hai leba ani gi marakta free trade agreement sahi tawduna nakal animaki kana minanaba khongthangsing paikhalagani. Mathang sahida leba ani gi marakta sana khonabagi mari thamlakpa sahi chama surakpaga loinana sahi asi palan tawragani. वर्ष 2026 में दोनों देशों के बीच खेल संबंधों के 100 साल मनाने का निर्णय लिया गया है. न्यूजीलैंड में सामाजिक और आर्थिक विकास में सकारात्मक योगदान दे रहा है. हमने तय किया है कि स्किल्ड वर्कर्स की मोबिलिटी उसको सरल बनाने और इलीगल माइग्रेशन से निपटने के लिए एक समझौते पर
तेजी से काम किया जाएगा। यूपीआई कनेक्टिविटी, डिजिटल ट्रांजैक्शन और टूरिज्म बढ़ाने पर भी बल दिया जाएगा। शिक्षा के क्षेत्र में हम न्यूजीलैंड की यूनिवर्सिटीज को भारत में कैंपस खोलने के लिए आमंत्रित करते हैं। अमरोमदा भारत अमसुंग न्यूजीलैंड नांगसी ngaksel शिक्षा साना खोनबा हॉर्टिकल्चर अमसुंग फॉरेस्ट्री की लमदा यानसे मंगा सही तौनखी यानसे सही तौबा अदुदा भारत की ओइना मपान थौर मंत्री डॉक्टर एस जयशंकर सरुक याखी। केंद्र की रेलवेज मंत्री अश्वनी वैष्णव ने हाइरी सरकार असिना रेल इंफ्रास्ट्रक्चर फगरहनबा अमसुंग रेलगाड़ी की भाड़ा हंथहंदुना मियाम की सथोक चसिंदा हेना खुदोंग चाहनबा खोंगथांग क्या लौखटली। हौखिबा सही तरा असिदा रेलवेज मियोई लाख मंगा हेना थबक पीखरे अमसुंग लेबासिदा रेलगाड़ी की एक्सीडेंट थोकपगी सांग हंथहनबा थबक क्या पाइखटली। वाफम असी ngasi राज्य सभा रेल मंत्रालय की सेनबा सही 2015 की डिमांड्स फॉर ग्रांट्स खननैनबदा मंत्री न फोंदोखिबनी। मांगना मखा ताना हाई 2010 रेलगाड़ी की भाड़ा हेंगखिदे अमसुंग युमलोनबा लेबाकसिंग यंगनबदा ख्वाइदगी अहोंगबा ममलदा टिकेटसिंग फंगहंदुना लाकली। मंत्रालय असिना अनोबा रेल तालीसिंग सेमगटपा अमसुंग हानगी तालीसिंगना सिंदोकपगी थबकसिंग पाइखटपना रेलगाड़ीसिंग एक्सीडेंट थोकपगी सांग असी 2005-6 सादा 30 हेना हंथरे। मंत्रालय असिना रेलगाड़ी 10,000 कबस सिस्टम हापसिंदुना ट्रेन थेंगाइनबगी सांग हंथहनबा लेपलेतना होनरी। ngaksel मंत्री राजनाथ सिंह अमसुंग अमेरिका की नेशनल इंटेलिजेंस की डायरेक्टर तुलसी गबार्ड का ngasi न्यू दिल्ली दा वारी सानखरे। मदुदा मिलिटरी एक्सरसाइज तेंगबांग पिनबा अमसुंग मेरीटाइम की लमदा ई पाउ पिथोक पिसिन तौबदा लेबा अनिना खुमांग चौसिलिबसिंगी मतंगदा खनखी। ngaksel मंत्रालय ने थोकपा चेरोल अमदा हाई श्री राजनाथ अमसुंग तुलसी गबार्डना ngaksel की लमदा अनोबो वाखलोन अमसुंग टॉप टॉप टेक्नोलॉजी पुथोकपगी मरमदा हेना तेंगबांग पिननबो वाफमसु खनखी। आकाशवाणी पाउमिना हाई लुसिंगबा अनिना उनखिबा अदुना भारत अमसुंग अमेरिका की मरकता लैरिबा ngaksel की मरी हेना सेसिल हलगनी। हौजिक सानबगी पाउ क्षेत्रिमयुम बिरोश तगी। लमलोंग थोंगकोंगदा लेबा आर्टिफिशियल टर्फ ग्राउंड दा चथरिबा मणिपुर स्टेट लीग की ngasi सानखिबा मैच दा यूनाइटेड प्रोग्रेसिव एडल्ट एसोसिएशन ना मणिपुर पुलिस स्पोर्ट्स क्लब पु पांजल मरी अमदा थोइखी। अतोप मैच अमदा मिलन फुटबॉल एकेडमी ना राही यूसीबु पांजल मरी अहुमदा थोइखी। आई लीग सेकेंड डिवीजन की खुमन लंपाक मेन स्टेडियम दा सानखिबा मैच अमदा स्पोर्टिंग क्लब दी गवाना कैनोस लाइब्रेरी एंड स्पोर्ट्स एसोसिएशन बु पांजल अमा सिनोदा माइथिबा पीखरे। अनीसुबा खोंग्राम ओंबी हिजम मेमा देवी मेमोरियल T20 मणिपुर वेटरन क्रिकेट टूर्नामेंट 2025 की लंगथबाल पब्लिक ग्राउंड दा सानखिबा ngasi की मैच सिंगदा YPSU लारामबुंग मखोंगना YUCC क्वाकेथिल मोइरांग पुरेलबु विकेट 3 थोइखी। अतोप मैच अमदा BKCC बामुन कंपूना SNC संगाईपुरबु रन 13 थोइखी। कबड्डी वर्ल्ड कप 2025 ngasi इंग्लैंड हौखरे नुपा की कांगलुपता ग्रुप अनि खाइदोक्तुना सानागदोरिबा वर्ल्ड कप असिदा भारत ना ग्रुप बी दा याउरी। वर्ल्ड कप असिदा नुपा की टीम 10 ना सरुक यारी नुपी कांगलुपतना टीम 3 ना सरुक यारी। ngasi अहौबा नुमित्ता भारत ना इटलीबु पॉइंट 64 दा माइथिबा पीखी। हंदकी वर्ल्ड कप असिना एशिया की वांगमदा पांगथोपा अहानबा वर्ल्ड कप ओइरी। अहानबा मेजर लाइसम जोतिन सिंह मेमोरियल फुटबॉल टूर्नामेंट की ngasi सानखिबा मैच सिंगदा SSU सिंगजमई अमसुंग YSWA उतलौ पांजिल अमता चनदना ड्रॉ चखरे। सुफी फुटबॉल एकेडमी माउ अमसुंग वाफा वांगोइसु पांजिल अमम चनदुना ड्रॉ चखरे। गांथोई अरोइबदा मरोइबा पाउ अमुहना चुराचानपुर जिला सिनबा थुंगबदा भारतीय नागरिक सुरक्षा संहिता 2022 की सेक्शन 332 की मखादा मतम कक्तना ngasiदगी थिंगबा थमखरे। जिला सिगी डेप्यूटी कमिश्नर एस दरुण कुमार मियामदा शांति ओइना लेबिनबा अपील तौरकली। असम राइफल्स ना संदेल जिला की कुलजांगदगी लुपा कोटी 3,19,000 रोम की ओइगदबा ब्राउन शुगर फारे। IBSD न सिनबा नुमित मंगानी सथगदबा हैंड्स ऑन ट्रेनिंग ऑन प्लांट टिश्यू कल्चर हाइबर ट्रेनिंग प्रोग्राम अमंगसिदगी इम्फाल वेस्ट जिला की ताकेल पाता हौखरे। प्रधानमंत्री नरेंद्र मोदी ने हाइरी भारत अमसुंग न्यूजीलैंड की मरकता फ्री ट्रेड एग्रीमेंट सही तौदुना नाकल अनिमकी कानमिननब खोंगथांगसिंग पाइखलगनी। अमसुंग ngaksel मंत्री राजनाथ सिंह अमसुंग अमेरिका की नेशनल इंटेलिजेंस के डायरेक्टर तुलसी गबार्ड का तोंगान तोंगान बल्लमदा तेंगबांग पिननब वारी सानखरे। पाउ लोइजरे।